Manipur gi law and order review Tougadouri. Lakiba ningthokaba numita Union Home Minister Amit Shah Manipur gi hauze oiriba law and order gi fibam hakthenana review Tougani hairi mifam asida Manipur lenga ki makok thongba luchingba kana saruk yagadagi haibadudi chapchana khangba ngamdri. Governor Ajay Kumar Baladi haukiba yumsakesha numita Delhi gi dama infal thadokibadagi hauze fawba mafam aduda lairaknibani. Mifam asida Manipur lenga ki Security Advisor Kuldip Singhasu saruk yaba yai hairi panba yabadi numit kharanigi mamangda Home Minister Amit Shah Manipur gi Security amasung Law and Order gi fibam review tawkibada Chief Minister Y Kemchan amadi Home Minister Govindas Konthojamdi Infal gi Law Babandagi virtual mota saruk yakibani amaromda tha asigi ahumda Manipur lenga ki maikedagi United Naga Council da Babupara laiva All Secretariat ki Conference hall da mifam ama pangthokpada saruk yananaba aiba cherol pikhiba laikhrabani laingangna aiba chebau pirabasu UNC gi General Secretary Sansangi maikaidagidi numit asida Government of India ga NSNIM gai marakta framework agreement khudyek pinakiba numit nina masigi thoram pangthokani maram asina mifam asi atopa numit amada fix taunaba khanghalakhibani wafam asi state lenga ki maikadagi mifam asida Ministry of Home Affairs ki mahut sinaba official sing yaugani haina fongdok labasu numit asidadi saruk yaba ngamloi hairakhrabani amaromda haukiba me tarahumdoida Kangpopi district ki gamnom sarpramena police na konba lailon baifai khuldagi mamit amasung makhut pullaga fakiba nupi taranithoi amasung nupa taruk Punna Nagamicham Taraganipan gi manungda nupa taranithoi thadokrabasu pastor ani yauna Nagamicham tarukpu mihathina halambadagi Jenims gi miren sanda postmortem examination tawrabasu UNC gi miteng makhada makoigi imungi miyoi singna hauzik fawba lausinduna aroiba mathau mangam pangthoktribani mihat asida chenaba sing phagadabani haiduna UNC gi makhada Naga Frup ki CSO singna economy blockade ki khongjang Chatharak libani maram sing asina lakliba ningthokaba numita Home Minister Amit Shah na chair lauduna Manipur gi security gi fibam gi matangda review meeting asi soidana pangthoklabadi security gi oiba anauba thabak thoram sing lokhalakani haibagi thajaba lairibani